सेराउ की मफम खरदा लालौब खरा चतोक चसिन तौरे हाइबा 15 AR ना पाउ ताबदगी SIP किरण सिंह न लुचिंगदुना 15 AR सजिक तंपाक अमदी सुग्नो पुलिस टीम की अपुनबा खुटपु अमना ngarang numit yung bapung tarani thoi taba adwaida Nepali khulakki serau part 2 road ta leiba Tri junction da thiba humba gi thabak chathaki achat awong tauba sing check tawbada lalhulup amagi active member ama faba ngamki faraba miyoi adudi Sapam Marcus Maitai alias Rocky alias Watemba chahi kuntra apokpa S inaubi Maitai Laifam Kaibi Kumuda Maning Laikai Lamlai Police Station Imphal East District tegini Wahang Pahung Chathabada hairiba miyoi asi Myanmar gi Thongren village manakta leiba Tamuna village da military training fanglaki kumjali singene ge supna kunga mathoida sergeant ki rank da promote tawrakhi bani makha taba action lokhanena ba pung ani ga minute kun taba matamda fagatki Lion District 322D for Manipur State ki nomugi oiba Club Level Leadership Institute CLLI training program ama ngarang sangai puroda leiba Lion Service Center da pangthokre Coordinator District 322D na Course Director Oiki Vice District Governor to District 322D Lion T.S. Keso Past District Governors Lion N. Gojendra Lion Aismani Kumar Singh Lion Y. Modhu Lion Dr. P. Rajmani Amadi Lion Dr. K.S. Ais Manglemna Resource Person Oiki Makoina Teamwork Leadership Quality Lion Club ki Vision Amadi Tung Induna Chatkadaba Kanglon Singhi Matangda Wangangki Course Director Lion T. Ais Gaurabidhuna Course Module Singhi Matangda Wangangki All India Football Federation gi mityang makhada haukiba chahi gi November 12 dagi hauraga home and away basis ta chatharakiba Hero I League ta saruk yariba Manipur gi Neroka FC gi home match Kumal Lampak Main Stadium da Gokulam Kerala ga sanagibada goal ani amada Neroka FC mai pakre home match asi mai pakiba goal ani adu Fernandez amadi Kosimov na mathang sitna match ki minute 13 amadi home form doi chatpada chanki chatliba tha asigi tareta Trau FC ki home match Trinity Dekan ga sanaragani